ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯅꯨꯡꯗ ꯂꯧꯎꯕ ꯆꯠꯂꯨꯕ ꯂꯧꯃꯤꯁꯤꯡꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯑꯔꯥꯟꯕ ꯄꯥꯎꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯈꯪꯍꯜꯂꯛꯂꯤ꯫ NEP 2020 implement ꯇꯧꯅꯕ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟꯒꯤ ꯅꯦꯁꯅꯦꯜ ꯀꯔꯤꯀꯨꯂꯝ ꯐ꯭ꯔꯦꯝꯋꯥꯔꯛ 2022-23 ꯑꯅꯤꯃꯛ ꯃꯅꯤꯄꯨꯔꯤ ꯂꯣꯜꯗ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯅ SCRTꯒꯤ ꯗꯤꯔꯦꯛꯇꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ड्रोन अमदी मिसाइल अटैक लोना थिंख्रब लालहोंगलू उल्फा आईगी मरुओइबा लुचिंगबा अहुम हात्ख्रे अतोप 19 अमना अशोकपन नंहनख्रे हाई। अमदी क्वालिटी हंथबा हार योनबसिंगी मथक्ता खुदक्तगी मतिक चाबा थबकसिंग लौखतनबा सेंटरना स्टेट सिंग अमदी यूनियन टेरिटोरी सिंगदा खंगहनख्रे। खुरुमजरी ISCOM न्यूज मीडियम ताबीरिबा ख्वाई पुमनमकपु जेशिया ओइनामना अहांबा मक्तदा तरामना उक्चरी हौजिक मियामदा पाउ संदोकना पिजरी। खुंद्राकपम असेंबली कॉन्स्टिट्युएंसी की मनुंग चन्ना चनुंगदा लौमीसिंगना लौ उबा चटलुबदा कुकी लालहौबसिंगनी हाइना चिंगनबसिंगना नोंमै कापथरखरे हाइबा पाउ अदु अरानबा पाउनी हाइना मणिपुर पुलिसना खंगहलक्ली। ngasi numit yungba matung pung ama taba matamda Manipur Police ki X handle da thakalakiba post amada hairiba chanungi mafam asida tongan ba social media ki khuthangda laumi singda nongmai kaplakle haiba paw ama sandorakliba adu thokiba leite hairi adumakpu mafam aduda leiriba yaingang popi police station amadi sagolmang police station ki maikaidagisu security agency sing haibadi mari suba maha regiment nipan suba assam rifle gi maikaidagi adugumba nongmai kaplakibagi paw amata fangba leite haina paw pirakhi hairi police ki maikaidagi thodok adugi achum aran thidoknaba kanna hotnari maragasida Mipum khudingmakna hairiba paw asida thazabidanaba amadi verify tawdriba wafam singda thazabiganu haina khanghalakli। State Council for Educational Research and Training SCERT Government of Manipur na National Education Policy NEP 2020 implement taunaba National Curriculum Framework for Foundational Stage 2022 amasung NCFSE 2023 animag Manipuri Lolda translation tawba loire haina SCERT gi Director A Romel Singh na fongdokre। Wafam asi ngasidagi hauduna SCRT gi multipurpose hall da numit mangani chupna development of state curriculum framework for school education preparatory and middle stage haiba hiramda pangthokadaba workshop haudokpagi thoramda haikibani curriculum asi Manipur University DMCTE DMU private college amadi SCRT gi subject expert sing yauna tongan ba subject sing gi resource person sing NEP 2020 amadi national curriculum framework sembada member ama oina maru oiba thodang loriba Azim Premji University Bangalore gi resource person sing galoinana punna khutsamnaduna puthokadabani Mahakna Makhatana Hai Department Asina Hojik NCFSE 2023 asigi Makhada SCFSE State Curriculum Framework for School Education puthoknaba thabak paikhatli Haukiba me thada ahanba round ki workshop ama Azim Premji University Bangalore ga khutsamnaduna pangthokre workshop aduda ayamba saruk loishinkhre loinana ani suba round gi oina workshop ngasidagi hauraga lakliba July 19 fauba pangthokadabani department asina August thada final draft ama puthoknaba pandam thamli haiki preparatory stage amadi middle stage ki curriculum framework develop tawnabani ngasi pangthokchei workshop sina Azim Premji Bangalore da based toba university masigi faculty nipan amsu yawiri aduga loina Manipur University gi DM University gi amadi tongan ba private college gi wajasing amadi tongan ba department sing gi meeting yauraga haiba preparatory amadi foundational stage preparatory amadi middle stage gi curriculum framework se putok chana honari masi akoina sangabada
August thagi loisalakpadadi akoi haiba curriculum se akoi putokpa ngamani na akoi khanjai loina SRT asina foundational stage ki assessment framework NAP 2020 makha da putokpa loijare masi akoi school education da implement taunaba akoi haijaragani Yeknabagi lamlo lanmi singna chatharakhiba drone attack amada lona thingkraba lalholub United Liberation Front of Assam Independent Ulfa Aigi maru oiba luchingba hum hatkre amadi mioi taramapanna asok apan nanghankre hairi Myanmar da base toba Paris Baruwana luchingliba lalholub Ulfa Aina thadorakhiba cherol amada Myanmar da lairiba makhoi ki camp ta attack anirak chatharakhi Ahanbada drone sizinaduna attack chathakraba tungda anirak suba oina ngarang misal attack chatharakhi hairi Atopa pau amana hairiba attack aduda Manipur gi lalholub Revolutionary People's Front RPF PLA gi kemsu yauri hairi attack asigi matangda Indian Army yaukhide hairi Indian Army ki Lieutenant Colonel Mahendra Rawat na phongdokhibada ngarang Ulfa Aigi mathakta chathakiba aduda Indian Army ki khut yaukhide amadi thodok adugi matangda pau phangbasu leite haiki Assam ki Chief Minister Himanta Biswa Sarmana haikibada Ulfa Aina attack adugi matangda thadorakhiba cherol mahak ure hairiba attack asida Assam Police amata yaukhide amadi defense ki maikaidagisu wafam amma fauba phongdorakpa leitri haiki Ulfa Aina thadorakhiba cherol da Indian Army ki maikaidagi drone chamaga yankhai rom sizinaduna attack adu chatharakhi hairiba drone sing adu Israel amadi France ta saba ngaktani attack adu ngarang ayuk angan basarukta lalholub asigi India amadi Myanmar ani gi ngamkhai paring gi Nagaland gi Longwa amadi Arunachal Pradesh ki Pangsai Pass ki mafam sing asida chatharakhi bani hairi Lalholub asigi second lieutenant Ishan Asomna haikibada ahan ba chatharakhiba drone attack aduda Ulfa Aigi luchingba nayan asom laikide mahaki hakchangi aroiba mathau mangam pangthoknaba honari ngaida ani suba attack oina misal sizinaduna attack chatharakhi Maduda Brigadier Ganesh Asom amadi Colonel Pradip Asom sikhi amadi atopa lalholub asigi mioi taramapan lomna asok apan nangki hairi Panbayai madudi mamang chahigi January 3 ta Ulfa Aigi Myanmar da leiba camp ta Indian Army na drone attack chathaduna mioi ani sokhan khibagi thodok thokpa leikrabani nakal amaromdana Indian Aerospace Defense News IADN gi pau amanadi India gi mayokta lalhoriba lalholub Ulfa I amadi NSCN-K gi Myanmar da leiba camp singda drone attack sing chathabada magok thongba luchingba sing hatkre India nadi makhoi gi khut yaude hairi Security Force na ngarang chathakiba thiba humbagi thabak amada lona thengkraba lalholub KCP group ani gi mioi aniga UNLFP gi mioi amaga fagatpa ngamkhre KCP apunba city maitai gini haiba mioi ama Thobal Khetri Laikai Moirang Pali dagi fagatki fagalaba adugi mamingna Singam Kabikanta Maitai Leifam Thobal Wangkhem Mamang Laikai Thobal District dagini mangondagi Honda Activa angangba machugi Kangkhong ani panba gari amaga number 36 HE hand grenade amaga fangki Amaromda atopa Manipur Police ki team amana KCP MLF ki mioi amasu hapta kangjebung palace compound gi fagatki faraba adugi mamingna athokpam Sunil atopaming Langamba Lenin Leifam Wangkhai Ningthem Pukri mapal dagini hairi nakal amadana Imphal West District ki mayang Imphal Bengun Makha Laikai dagi UNLFP gi mioi amasu fagatki mingna Khulakpam Ayajuddin atopaming Aris Kawi Leifamna Bengun Laukok tagini mahak asi mayang Imphal gi mafam singdagi miyam dagi senkhai thungkhai tawbada Chennai hairi Gari sing Huran Chinthi tawba singi mathakta Manipur Police na lepalaitana chatharakhiba drive amada gari huran ba mioi Hyundai i20 car amaga konana fagatkhre
कार अदुगा कोनना फागलबा मियोय अदुदी हौजिकना लमफेल पाटकी कोम्बिरई हाउसिंग कम्प्लेक्स ता लैरिबा थांगमैबन लौरुंग पुरेल लैकाइदगी सापम मिक कौई हाइरी। कुंबी सेतुपुर प्राइमरी स्कूल असी हौखिबा चही मरी मुक्की ममांगदगी स्कूल असिदा ओजा लाक्तबना मनाक नकपदा लैरिबा महैरोइसिंगदा अवाबा अमदी खुदोंग चादबा कया मायोकनरे मरी लैनबसिंगना मिटिंग चंगबियु हाइना लमदम अदुगी मियोइसिंगना फोंदोरक्ली पाउमी कांगबु अमदा स्कूल अदुगी अकोइबदा लैरिबा प्रजासिंगना फोंदोरखिबदा स्कूल असिदा ओजा लैतबना महैरोइसिंग लाइरिक तंबगी खुदोंग चाबा अमता फंगद्रे अथुबा मतमदा ओजासिंग थाबिरक्तुना इचासिंग महै तंबा फंगहनबियु हाइखि लोइदना ओजासु लैतबा महैरोइसु अमता लैतबा स्कूल असिदा हौजिक टॉयलेट साबगी थबक्ति लेप्तना चथरी हिरमसिदा मरी लैनबसिंगनसु मिटिंग चंगबिनबा अपील तौरक्ली। मयांग इम्फाल प्रभावती कॉलेज ता हांगलिबा रिलीफ कैंप ता चंगजफम लौदुना लैरिबा मोरे वार्ड नंबर 5 तगी लौरेंबम इंद्र कुमारना नुमित खरनी ममांगदा मैना चिंगबदगी मसागी अनाबा अमा ओइरक्तुना रिम्सता लायेंग पथाप चथरिबा सिदा खरदा ओइरबसु मतेंग ओइनबा हाइदुना कंगलैपाक न्यूज टेंगबांग लूप KNTL गी माइकैदगी सेल ओइना लुपा लिसिंग तरागी टेंगबांग पीख्रे हाइरिबा टेंगबांग खोंगचत अदुदा KNTL गी वाइस प्रेसिडेंट अरामबम बेदना लैबा जनरल सेक्रेटरी साइकोम AB मैतै अमदी KNTL गी मरु ओइबा थौमी सिंगसु सरुक याखि ngasi tengbang khongchat aduga mari lainana KNTL gi general secretary Saikom AB Maitaina haikibada lamdam asida thokliba irang asina maram oiraga masagi mayum makai thadoktuna moredagi lanjelakhiba Laurembam Indra Kumar haujikna mayang Imphal Pravabati College ta hangliba relief camp ta changjafam lauduna lairiba miyoi asina handak numit kharani mamangda maina chingbadagi rims ta laying pathap chathaduna lakhibani हाइरिबा मयांग इम्फाल प्रभावती कॉलेज ता हांगलिबा रिलीफ कैंप ता चंगजफम लौदुना लैरिबा लौरेंबम इंद्र कुमार असी नोंमगी अफंगबा थबक सुदुना इमुंग मनुंग पुबा ngamnaba hotnajariba misak amani mahaki anaba asibu layengbada kharada oirabasu mating oinaba haiduna KNTL gi thomi singna minungsi amaga loinana tengbang asi pibani loidana Laurembam Indra Kumar gi anaba asibu layengbada awatpa kaya layraklabasu makha tana KNTL gi maikaidagi angamba mateng pangkhigani amadi laibak thiraba miyoi asigi khanbiduna miyamnasu angamba mateng pangbinaba hainasu appeal tawkhi Number 5 tagi मैं पारे लिप कैमरा सदान लगा ले रब्बा कोई लौरेंबम इंद्र कुमार कोई खहोदना सलिबा था सिदा कोई महीने सिंबदगी यामना फिल्म चिरा सोपदगी रिम्स हॉस्पिटल दा लाइक दु ले बिसिदा कगलै पाक न्यूज तिंग बालो KNTL गी मेंबर सिंगना कोई खागनदना अंगंबा सिफम कदंग कोई अनाब सिदा मुक्ता मतेंग ओइनबनी हादन ngasi रिम्स हॉट कोई लुपा लिसिंग तरागी सिफम मतेंग पाबलाक चगनी अदुगा KNTL गी यावबिरिबा मेंबर सिंग कोई याम इंद्र कुमार गी दमुक्ता अंगंबा मतेंग पामरेबा खुदिम पुसु Kanglipang News Timbalo, KNTL gi mekedegi, pwede ta tagatsari, makata na su miyamna hariba miyamba sigana wita mukta ngamba mateng pambyo hadana Kanglipang News Timbalo, KNTL gi mekedegi, miyam mukta pintal. Lamding Educated Welfare Association Liwa, Lamding na Sinduna Students Awareness Cum Felicitation Program ama Association asigi sanglenda ngarang pangthokre. Chadli bachahi lisingani kunga mangada Haidokiba, Manipur Board, Council Amadi Central Board ki examination da mai paklaba, Liwa Lamding Thobal District na konba, Mafam Singh da Laiba, Mahiroi Singh na. Examination da mai paklakpada, Pugning Thogatuna, J, Kolom, Association ki mai kaidagi, Kudol Tamki. Masiga loina na tungi, Mahay Masing Tambada, Pugning Lausing Amadi, Thauna Lainabagi, Matangda, Laikai Asigi Akang Ahi Kayana Wangangki. Thauram Aduda SEMCO College, Komla Thabigi Associate Professor Haridas Sorokhaibamna Fongdokibada, Thainadi, Law Sunaba, Inkol Sunaba, Sasan, Loinaba Honabada, Lairik Paba Yamna Fanglakte. Numidangda Lairik Parabasu, Podolgi, Musiraba, Maingalda, Lairik Paraki. School Chatlabasu, Kongna Chalaki.
Kairoi Lekaida Takpinaba Ojasu Leiramde Adubu Haujiki Mahairoi Singdi Asigumba Awabasi Tengnadre Tasengna Hairabadi Lairik Yamna Haiba Yarabani Haina Fongdoki Liwa Lamdingi Secretary Roman Nongmaitemna Fongdokibada Lairik Tamlingai Matamda Ahangba Matamda Afaba Tabak Taurabadi Mahairoi Amabu Masak Thokpa Ohenba Ngami Kanadabada Matam Manghan Gumsi Haiki Thauram Aduga Mari Lainana Haujik Manipur University da GRF Tauriba Bigyan da Sorok Haibamna Fongdokibada Haurakliba Mahairoi Ayambagi Wakal Mobile Phone na Control Tauraga Laibadagi Lairik Paningdaba Wakal Poklaktaba Haibasi Mahairoi Pumnamaki Yamna Laibak Thibni Haiki Quality Hantaba Har Yonba Singi Matakta Kudaktagi Matik Chaba Tabak Sing Laukatnaba Center na State Sing Amadi Union Territory Sing da Kangankre Hiramasigi Matangda Agriculture Amadi Farmers Welfare gi Union Minister Shivraj Singh Chauhan State Kudingmaki Chief Minister Singh Amadi Union Territory Sing da Ayiba Cherol Thaduna Kangankre Khongthang asi maru oina Sasinaba Har Yonba Government na Atawa Mamalda Lomi Singda Fanghanba Har Sing Black Market da Thadokpa Amadi Lona Yadaba Mawongda Har Yonthok Yonstin Thingnaba Pandamda Lokhalakpani Union Minister na Hai Lau Singubana Laibak Asigi Sel Thungi Lamda Maru Oiba Thaudang Ama Laubana Lomi Singi Senthok Lambi Matik Chana Lehanabagidamag Afaba Makhagi Har Sing Janaba Mamalda Fanghanba Haibasi Matautai Sasinaba Amadi Lot na Har Yonba Haibasi Essential Commodities Act Lising Amaga Chamapan Yankai Mangagi Makhada Fertilizer Control Order Lising Amaga Chamapan Marifu Mangagi Matung Inna Chairak Fangbayai Maramasina State Singna Pumnamak Asi Thingnaba Ahanbada Campaign Amasu Athubada Paikhatnaba Pautak Piki Numit Tarugni Thiba Khangdana Lairakibi Delhi University da Tamba Masagi Chahi Taramapan Khakta Ngairibi Nupi Ama Thawai Yautraba Hakchang Oina Fangba Ngamkhre North Delhi gi Gita Colony Flyover Makada Yamuna River da Tauraga Laiba Thengnarakpadagi Delhi Police na Lokhatlakibani Tungda Mahak Sneha Devnathni Haina Mahaki Imung Manungna Masak Taki Sneha Devnath ki Imung Manung asi North East ki Tripura dagi Haujitna South Delhi gi Paryavaran Complex da Laibani Mahak Chatliba July 3 ki Ayukta Phone da Imung Manunga Pau Faunaramlaga Switch Off Laikibadagi Thiba Khangdana Lairakibani Police dagi Fangba Pau Amana Snehana Thiba Khangdringaida Mamangda Mahak Signature Bridge Asidagi Masana Yana Jongthabani Haiba Ayiba Cherol Ama Thamamki Hairi Snehagi Imung Manungna Mahaka Pau Faunaba Ngamdabadagi Koithi Thiki Tungda Mahakna Tongkiba Cab Driver Adugi Machindagi Snehabu Signature Brista Thadarami Haiba Khangba Ngamki Adubu Mafam Aduda CCTV footage Amata Thiba Fangdabana Mafam Aduda Kari Thaudok Thoki Haiba Khangba Ngamdri Loinana Tripuragi Chief Minister Manik Shahagi Office tagi Thaudok Asigi Matangda Tangai Fadaba Thabak Sing Paikhatnaba Police da Khangankre Hairi Israel Gilanmi Singna Hamas Singi Mathakta Nongthaktagi Chathakiba attack amada Gaza da Leiba Mijam Tara Hakibagi Thaudok Aduda Angang Taruk Yaukiba Thaudok Adugidamag Soikre Hairakli Israel Defense Force ki Maikaidagi Khangalakhiba wafam amada Thaudok adu technical gi oiba Kudong Chadaba Amalak Kibadagi Micham Singda Thaknaba Ising Amadi Ana Layengi Pochai Sing Loba Lakpada Central Gazagi Newsirat Point the Thokibani Thaudok adugi matangda Israel Lanmi gi Makok Thongba Singna Thizinbagi Thabak Hokre Hairi Gaza da Leiba Al Oda Hospital gi official Singi Maikaidagi Fongdorakiba amada Ising Yaba Lakpa Michamgi Asiba Hakchang Tara Hospital Asida Puraki Madugi Manungda Taruk Amadi Pikliba Angang Ngaktani Hairi Haujik Sanabagi Pao
Chinese Taipei da July tha asigi tang 16 dagi 18 fauba pangthokadaba Asian Judo Championship Tournament asida India represent tawduna India gi coach oina Manipur gi Imphal West District ki manung channa leiba Mayang Imphal ani longbi dagi coach A Surjit Maiteina luchingduna amadi sanaroi mari sanaba chatkadabada laibak thibadagi nupa macha sanaroi ani sokpadagi yawba chatpa ngamkhidre adubu A Surjit Maitei amadi sanaroi nupi macha ani haibadi KG humpu humdoi kanglupta Kuyen Them Monica Devi amadi KG humphutara kanglupta Bipilia Yumnam asi Chinese Taipei gi damak Delhi khongsan khre hairi Manipur State Badminton Association sinduna chatliba tha asigi kunhumdoi dagi hauraga kuntaruk fauba Nifu Suba Junior Inter-District amadi Humpu Mapan Suba State Badminton Championship pangthoklagani haina association na thadorakpa cherolda khangalakli cherolda makha taraduna championship asida saruk yagadoriba sanaroi sing tha asigi 15 faubagi manungda ming pisilaknaba khanghaladuna tournament committee ki convener natraga chairman dagi akupa warol sing office matam pung mari faubagi manungda DM University Complex ta lairiba MSBA da laklaga khanglaba yagani haina cherol asina makha tarakli Manipur Basketball Association sinduna chatliba tha asigi kundagi Brahmapur Nahabam Laikai gi basketball court ta 15 suba State Junior Basketball Championship amadi Kuntra Nipan suba State Sub Junior Basketball Championship adu lakliba August ki tang anida oina pangthoklagani haina cherol amada khangalakli Manipur Basketball Association ki secretary na thadorakpa cherol gi matung inna hairiba championship asibu saruk yagadoripa club amadi team singna tha asigi 15 faubagi manungda association ki technical chairman da confirmation pinaba khangalakli championship asigi akupa warol sing association ki office tagi khanglaba yaragani haina cherol asina makhatari Italy macha world top ranked player oiriba Jannik Sinnerna mahaki punsigi ahanba oina Wimbledon 2015 gi champion title lawkhre mahakna mahaki lamba world number 2 oiriba Carlos Alcaraz pu set 3-3 da maithiba pikibani championship asiga tharaga Sinnerna Grand Slam da singles title loba marirak subani Alcaraz na ing lisingani kunga humdoi amadi kunga marida Wimbledon title lawkraba matungda mahaki ahumrak suba Wimbledon title lawnaba sanakiba match ni adubu laibak thibadagi Sinner makhutta pohobani Haujik aying asagi pau amuk lobirasi ICAR Lamphilpat ki Agro Meteorological Field Unit AMFU dagi pirakpa aying asagi report amagi matung inna ngasi Manipur da khwaidagi sabagi chang asi Celsius degree 18.5 oiki khwaidagi ingbagi chang na Celsius degree 18.5 oiki nungsita yauba ising manil gi chang na ayukta chada marifu mapan amadi nungthildana chada marifu mapan oiki ngasi chukhiba nongjugi chang na millimeter 3.2 ni Haujik aroibada maroiba pau amu Janung da lawu ba chatluba lawmi singda kuki lal hoba singni haina chingnaba singna nongmai kaptharakre haiba pau adu aranba pauni haina Manipur police na khangalakli NEP lising ani kun implement taunaba school education ki national curriculum framework lising ani kun ganithoi kun gahumdoi animag Manipuri law da translation tawba loire haina SCRT ki director na phongtokre drone amadi missile attack da law na thengkraba lalholu ulfa ai gi maru oiba luchingba ahum hatkre atopa 18 amana asok apan nanghankhre hairi
amadi quality hanthaba har yonbasingi mathakta khudaktagi matik chaba thabaksing lokhatnaba center na state sing amadi union territory singda khanghankhre Hojik Paubagi ISCOM News na Pizaba Manipuri Pau matang asid lotion jare IS News pu meeting taduna lebiyo.